Kuki Kulai Paiba Singi Attacker Laikidrabi Ngangom Ongbi Surbala Devi Misiga Marie Lenana Semkiba, JSC Convener, Ningthosam Populana Luchinjuranga say Chief Minister and Birenga Unakre, Punakana Nainabagi Mifamado Chief Minister Office Sangasi Pung Amaga Minute Nifumangada Minister Dingoga Lunina, Imphal East K DC Amasung SP Ga Sarugyara Duna Famki. Kumna khana nainaraba matungda ahanbada laikirabigi imungda pifam thokpa lamge saruk sing chaliba chahi September fawbada piba ani subada cabinet ge ayaba fanglaba matungda special case oina laikirabigi machada health department da chanaba thabak piba ahum subada dominating area da security sing hanba haina yana warol taunakre Lonina Laikidrabi Ngangbam Surbalagi Misi gi matang da same kiba JSC gi mihut singa Chief Minister gi Secretary ta Unakre ex gratia oina Laikidrabi gi imung manung da lupa lag tara sinakre mangkraba thawai aduga paisa ga sak chanaba yaroi adum oina bag awaba taraba imung singda tengbang piba haibasi aikhoi gi daitani haraduna imung manung gi awaba da su sarug yari haina Chief Minister na fongdoraki